कथीर मसादु यामना वाना हरे नुमित अदुदा बिगिल भाई अदु ट्रेन अदुदा तोंगदबिदा दुम चले करिगुंबा ट्रेन अदुदा महाना तोंगना चटपा नुमित ओयम तारगदी महाकी पुंसी से माइके अमरोमदा ओइना चलमगदबनी अखोइसु महाग याउदबिदा मैच अदु दुम सानारे मैच अदुदा अखोइ माइ पाकपा ngमखिदे अदुबु फुटबॉलदा सानरिबा पॉलिटिक्स मैम से अखोइना खंगौदे मरम अदुना अखोइ हप्ता अमगी मतुंगदा दुमक युमदा हलकपा ताइ मदुइ मतुंगदा अखोइसु अफंग अफंग थबक से अदुमक सुखिबनी मतम खरगी मतुंगदा माइकल भाईना इबु कौबनी बिगिल भाईना हरकलिबसी महाना क्लब अमा सेंबा पामी क्लब असिदा सानाहंदुरिबा कांगुसिंग असि कना लेजद्रब तोल तारबसिंग असिबु सानाहंदुरिबनी मखोइदा टैलेंट पुदि लेरमगनी अदुबु मखोइबु पुथोपिनबा कनामत लेते मरमदुना मखोइबु खोइना पुथोकदबनी हायदना बिगिल भाईना एंगोद हरकबनी आंगांदगी अहलदगी खुदिमक्सिंग असि अखोइना ट्रेन लोइना तौगदबनी मखोइना खोइबु सानाहंकिदब नत्रा अदु इतारगदी अखोइनाने मखोइबु सानाहंदुरिबनी हायदना माइकेल अमसुंग कथिन मौबानीना नुपीसिंग अदु थिरकपनी नुपीसिंग अदु माइकेल मसामगना लोइना चूज तौखिबनी मखोइ चाबा थकपा लेनबा स्कूल की फी अमसुंग मखोइ मेडिकल पुमनमग असे माइकेल भाईना लोइना होनखिबनी नुपी अंगांसिंग अदुगी मखोइ सिनबई कोर्स अमसुंग पैसा नुसा खुदिमा असे माइकेल भाईना लोइना पुथोखिबनी मसिगी वाफम असे अंगांसिंग अदुदा माइकेल भाईना खंगनगनो हायदुना आइना मखोइदसु खंगनखिदबनी अंगांग नुपी मचासिंग अदुगी मंगलानसिंग अदो मखोइ मंगलान खक्ता नते बिगिल भाईकिसु मंगलानि हायदुना महाना अहल अदुदा हारि मरम अदुनानि अहांगना मसिगी मंगलान से बिगिल भाईना खक्ता थुंगन बंगमगनी हायदुना महापु कोस ओइनबैदमते हारिबसि हायदुना अहल अदुदा महान मखा तारहे अहल अदुसु फरे अदुबु महा हौजि कदाइ लेमदुना हायदुना हारि माइकेल सु सोम नाकंदा डेनियल बु तपताना फुदुना लेरमी मरमदि करिगिदमक्तनो नहांगना कथिदा थांग थिलेबदि माकी मलाल कैनो हायदुना महाना डेनियल बु फुदुना लेबनी तंजादुदा पुलिस अमा लाक्तुना मसिगी नुपासी अखोइना फागे हायदुना ngairapani अदुबु ngasidi अखोइ खुद चलबनिना महासी पुलिस स्टेशन पुरगा फजना तोतके हायदुना बिगिलदगी डेनियल अदुबु पुदुना सकी बिगिल सु मफम अदुरा कप्तुना लेहवी तंजादुदा फेडरेशन गे अहल अदु लाक्पनी अहल अदु हे उब मिकुबदुरा बिगिलगी मखुत पारमलिबा थांग अदु लेबा मखादा ताखी तसेना हाबा मतमदा अहल अदुना बिगिलदा कोस ओइनबगी दमता हायबा लाक्पनी महाक्सु हाबदी बिगिलसु कथेरगी मनाक्ता लाई कथेर बिगिल हरे ngasi chahi tarik ki mamangda train station adu nangi manglana do mangphang lokhidabani habidi nangi manglana do thongba phangkhidabani maram aduna ngasi di madugi station adu da nupi macha tara mangana makhoi manglana du ngaidunu lebani makhoi manglana du thongan biu haduna bigilda kathin hare makhoi kosoi biduna angang sing adugi manglana thongan biu haduna kathina bigil harakpadagidi bigil su upai litna mahag yawata khi somna kanana train station adu da nupi macha sing aduna कोस अमा लाक्तारगदी हाइदुना गाइदुना लेजबनी फेडरेशन की मीना कोस अमा पीगनी हाइदुना मखोइ थाजदुना मफम अदुना गाइदुना लेबनी अदु लांगमंदबदगी मखोइसु ट्रेन अदुदा काखतुना मखोइ दिल्ली तमना चनबगीदमक्ता थोलकप तंजा अदुदा बिगिलसु महाकी का अदु चंगलदुना ममांगथकी फुटबॉल सानबदा सिनकिबा पोचै मयाम अदु येंगदुना लेबनी असुम तौदुना महाना कोस ओइरगे हाइदुना ट्रेन स्टेशन तमना चेलै अदुगा नुपीसिंग अदुना उबा मतमददी करिनो गुंडा आसिबु अखोइगी कोसला हाइदुना ngaktuना लेखि बिगिलना महाकी ट्रेन अदुदा तोंगो मतमदा फाइन मपान हरखिबा करिगुंबा कप असि माइ पाकपा ngमतारगदी संसार से माइ पाकपा ngमलबनी कप पुदुना लाओ हाइबदु महाक निंगसिंगै सोमला कंदना दिल्लीदना नेसीना वाकिंग चेलबु बलवरबा मतुंगदा फेडरेशन की मफम अदुदा मखोइगी टीम सिंग अदु रिप्रेजेंट तौनबगी दमक्ता लाई मफम अदुना महाग असि तमिलनाडु टीम की मैनेजर नि हाइदुना हारि तंजादुर मफम अदुदा बिगिलसु मखोइगी फीमेल फुटबॉल टीम अदु हाबिदि तमिलनाडु की टीम अदु पुरदुना बस अमरा तोंगदुना मफम अदुदा योक्सलै टीम असिगी कोच ने हाइदुना मफम अदुदा महाक मसक ताई मदुदा नेसिन हारि तमिलनाडु टीम की कोच असि लंबीदा लापा मतमदा मफम अमदगी हेता नुपा अमा फारगा कोल लिरलगा पोरक्लिब्रा हाइदुना हंगी मरमदि मखोइ कोच असि नादुना लेरे हाबसि मैनेजरना खंगबनि हरकपनि फेडरेशन की मीसिंग अदुना टीम ऑफिशियल सिंग दि कदाय कदाय लेगी हाइदुना हंगी मदुरा टीम ऑफिशियल सिंग अदु लाक्लनि हाइदुना महाकी एप्पल वॉच अदुदा फोन तौदुना डोनेल अमसुंग महाकी गेंग कांगु अदु पुदुना लाई मफम अदुना मखोइ सिंग लाक्पा मतमदा सानदुरिबसि फुटबॉल नि रेसलिंग नते लाक्लिबा सिंग असिदि आयरन मैन दगी हल्क दगी थेनोस दगी लोइना लाए मसिदि एडवेंचर की एंड गेम गा चमानदुना हाइदुना मैनेजर अदुना हरे नखोइ टीम की फिजियोथेरापी दि कनानो हाइदुना हरे अदुबु नेसिना कदवेगे नुपी मचासिंग अजि थाव तैनरगा मालिश तौजसनि हाइदुना हरे तंजादुदा एंजेल सु मफम अदुला लाई एंजेल असिना मफम असिदा लाक्पगी मरम असि महागसि फिजियोथेरापी दा ट्रेनिंग लोरबा मिसक अमा ओइबनिना लाक्पनी महाना लाक्पगी मओंग असिसु महाकी लुहोंगफमदा
माइकेलना फोन तौरतुना महाकु मफम मदुदा कौखिबनी मपानदी माइकेल असी मफम मदुरी थादोक्लबनिना येलरोय हादुना खनबनी अदुबु फोन तौसलपदगिदी एंजेल की मपादुदा खुपांगना थादुना तौरिसे फागिरा हादुना हरे अदुगा फोन अदु माइकेलना तौरकमनी फोन असी एंजेल दा पियु हादुना हरे माइकेल एंजेल बु कौबदगिदी महाकसु मफम मदुदा लाखिबनी हाइबदी लुहोंबदुसु अमुक थुगारदुना लाखिबनी नुमिदांगी मतमदा बेम्बुना हरे करिनो फेडरेशन खलिबो वखलोन जसिबो गुंडा अमबो अखोगी कोस ओइना पिबिरिसबो कमाय तौरिबजानो मागी मसकसे उबगने फुनिंगबा म यावे आइदिने गेम गमता सानबा ngमोय हादुना हरे मदुर थिरंदेन हरे अखोइसी थाइना मओंग याम ताना हिंगक्तबनी चाना थनबो हावबो लेरक्तबनी करिगुंबा मसिगी फुटबॉल असना अखोगी मंगलान ओइबदगिदी अखोगी पुंसी से खरा फगनी हादुना खनबनी मरम मदुना अखोई मैच असि सानरसी अदुगा कथीर सरगी माइ पोंगना बहोनसी महाना कथीर सरगी महुता लाखपसे अखोई साउनिंगलिबनी अदुबु अखोगी मंगलांगी दमत खलदुना गेम असि सानसी हादुना हरे असुम तौदुना ममानबी सिंगदसु लोइना यारई मफम मदुदा मखोगी मैनेजर अदु लाक्तुना तुमो यारे हादुना इसौ लांगदुना नुपी मचा सिंगदुबु लोइना तुमहनबनी नुमिदांगी मतमदा बिगिल अमसुग एंजेल वारी सानदुना लाई नना मखोई सिंगसिगी कोस ओइदुना फुटबॉल दा मुहाना हलक्तिबसे यामना फारे मसी ओइतारगदी अखोई बाबादा मुंगानबा यारे हादुना एंजेलना हरे मसीदा हरिंगलिबसी एंजेल की मपाना माइकेल यादवगी मरम मसी महाना गुंडा ओइखिबगी दमकता अमु यारक्तबनी करिगुम महाना फुटबॉल प्लेयर अमा ओइना अदुम लेरम तारगदी महाका हाइबदी एंजेल ग लोहोंबसी यागदबनी अदुबु याखिदबई मरम मसी मसीना अनंब ओइबनी मधुर माइकेल हरे नंगनदी यामना लाइन हरिबा नुपी मचासिंग असिनदीने अइबु हे उबगा येंगनबनी हाइदुना खलिबनी मखोय असि अइ असि कनानो हाइबसी मसक खंगदे नंगना लोहोंब यानी हाइदुना खलिबासे आशा याम सागतप कवे एंजेल हरे अदु तारगदी फरेने नंगना अइबु कौरिसिना करिगिनो हाइदुना हंगी मधुर बिगिल हरे नुपी मचासिंग असिना कप फंगनबैदमता अइ दरकार ओय अदुगा अइनने अइ हिंगनबैदमता नंग दरकार ओय हाइदुना हरे वाइ रुताबा मतमदा एंजेलसु याम हराव जरमी अमसुंग मखोय यामना नुसिना कोनगे तौरमी तंजादुदा थौकी तैबा मी खरा लाक्तुना बिगिल अटैक तौरे बिगिल अटैक तौरपदगिदी एंजेलसु कार संगदुना नुपीसिंग अदुगा लेमिनौसु हाइदुना महापु कादु थाजंखी असुम तौदुना बिगिल अमसुंग मफम अदुना मंगोंद अटैक तौरिबा मिसकसिंग असि मसा मउ थावलोइ तशेले बॉडी बिल्डर गाक्तनी बिगिलसु नुपा अदुबु कोइतान तानरी अमसुंग बास्केटबॉल की कोर्ट अमदा पोरे मफम अदुदा मसा मउ फरबा थौकी तैबा मी क्यामा लेप्तुर लेरमी मखोइना बिगिल अटैक तौरे बिगिलसु थौकी तैरिबा मिसिंग अदुदगी नंचक अम लौदना मखोइबु लोइना फुथरकपनी असुम तौदुना फुनबगी मखोल अदु तारकपदगिदी नुपी मचासिंग अदुसु बास्केटबॉल कोर्ट अदुदा लाई तंजादुर गुंडा अनि बाइक तोंग अदुना नोमoi पोरक्तुना बिगिल नोमoi काpai अदुबु नोमoi सिंग अदु अमता पालौदे मतौ अदु उबा मतमदा नुपी सिंग अदुदि यामना साउनिंगमनी तंजादुदा बिगिल गी गुंडा सिंग अदुना नुपा सिंग अदुबु तानादुना सखी असुम तौदुना बिगिल मफम अदुना अदुमक लेहवी नुपी मचा सिंग अदुना एंजेल बु मखोई कादुना पुदुना संखे तौरिबा मतौ असि लोरिदना हाइदुना बिगिलसु मथा सादुना लेहवी नोंगालपा मतमददी फेडरेशन की मीना बिगिल बु मखोई ऑफिस अदुदा कौरगा नना मफम मसिरा लाखपदि खना चेनेबा कया थोले थोलिबा थौदो असिना प्लेयर सिंग द सोहन बतारगदी कमदोगुनी हाइदुना फेडरेशन की मीसिंग अदुना हरे मफम मसिरा नोंगै कानबसु यावरिबनी मरम अदुना नखोइगी टीम असि गेम सानाहलरोय हाइदुना हरे मतौ अदुदा बिगिल मथवाइ नोंगाइतना हरे थोलिबा थौदो असि हाबिदि अटैक तौरैबसे अङोंदनी मसि पुनमकि रेस्पोंसिबिलिटी से आइना लौगदबनी आइना लालगा आइगी टीम असिबु दसा ताहनबिगुनु मखोइ सिबु सानाहनबियु मखोइगी मंगला थोंगनबियु हाइदुना हरे अदुबु फेडरेशन की मीसिंग अदुनदी अमते यारमदे करिगुंबा नंगना वा मखा तारक्तारगदी नखोइगी टीम असि पुरा बेन तौगनी हाइदुना फाव हाइरे सोय तौरमु अदुगा मफम मसिरिगी चटखो हाइदुना सु हाइरे तंजादुदा फेडरेशन की चेयरमैन जेके शर्मा सु मफम अदु चंगछलै जेके शर्माना बिगिल उबा मतमदा बिगिल बु यामना नुसिना वेलकम तौई महाना फेडरेशन की मीसिंग अदु चैरे नखोइनदी महागसी जमचम कोच ने हाइदुना खलमगनी अदुबु महागसी अखोइगी लेबा असिगिदी यामना चौथोकचनिंगाय ओरिबा प्लेयर नि नखोइनदी महापु माइकेल ने हाइदुना खनबनी अदुबु आइनदी महागसी बिगिल ने हाइदुना खंगी हाइदुना हरे फेडरेशन की मीसिंग अदुना हरे महाग लाखपदगिदी खना सेनेबा नोमai कापा पाउ यावी मरम अदुगिनी हाइदुना हरकपनी मदुर शर्मन हरे करिगुम खना सेनेबा थोक तारगदी इंक्वायरी फमलुना पुलिस कंप्लेन तौ पुलिस थीजगदबनी लालेबसे कनानो हाइदुना थीदोकदबनी मदुगी मतुंगदा आइना फिरेब लौगदबनी हाइदुना चैरदुना हरे असुम तौदुना जेकेना बिगिल अमसुंग महाकी टीम अदुबु सानाहनबा याहनखी नोंगालपा मतमदा मणिपुर अमसुंग तमिलनाडुगी मरक्ता फुटबॉल मैच सानाबनी मफम अदुदा मणिपुर की कोच असि समर ओइदुना लाकपनी अमसुंग समर मवानी हाबिदि बिगिल के समर ग मखोइनी थेनबा मतमदा समर यामना उसितना नंग आइ निसिंगलिब्रा हाइदुना हंगी बिगिल नसु निसिंगलि हाइदुना हरे ममांगथता सानखिबा मैच अदु कावबा ngamdi हाइदुना हरे
ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯅꯪꯁꯦ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯃꯔꯅ ꯕꯤꯒꯤꯜ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯃꯦꯠꯁ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯦꯠꯁ ꯑꯁꯤ ꯕꯤꯒꯤꯜꯒ ꯁꯃꯔꯒꯒꯤ ꯃꯔꯛꯇ ꯁꯥꯟꯅꯕꯅꯤ ꯃꯅꯤꯄꯨꯔꯒ ꯇꯥꯃꯤꯜ ꯅꯥꯗꯨꯒ ꯃꯔꯛꯇ ꯁꯥꯟꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯃꯔꯅ ꯕꯤꯒꯤꯜꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯦꯠꯁ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯅꯩꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯁꯃꯔꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯕꯤꯒꯤꯜꯗ ꯍꯥꯏꯔꯛꯏ ꯃꯦꯠꯁ ꯑꯗꯨꯗ ꯀꯣꯆ ꯃꯥꯏꯀꯦꯜꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯗ ꯍꯥꯏꯕ ꯁꯛꯄꯗꯨ ꯑꯃꯠꯇ ꯂꯧꯔꯝꯗꯦ ꯌꯥꯝꯅ ꯎꯁꯤꯠꯇꯅꯁꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯗꯨꯗ ꯎꯠꯂꯤ ꯒꯦꯝ ꯑꯗꯨ ꯃꯥꯏ ꯊꯣꯛꯄ ꯁꯥꯟꯅꯩ ꯑꯃꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝꯅ ꯒꯣꯜ 2 ꯆꯟꯁꯤꯜꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯥꯞ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯆ ꯍꯥꯏꯕꯗꯤ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯑꯦꯅꯥꯎꯟꯁꯔꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯀꯣꯆꯅ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯌꯥꯝꯅ ꯐꯔꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯒꯣꯜꯗꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯅꯤ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯕ ꯉꯝꯂꯅꯤ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯂꯥꯎꯊꯣꯔꯛꯏ ꯑꯁꯨꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯗ ꯕꯗꯅꯥꯝ ꯄꯤꯅꯗꯨꯅ ꯃꯈꯣꯏ ꯒꯦꯝ ꯑꯗු ꯃꯅꯤꯄꯨꯔꯅ 4-0ꯗ ꯀꯥꯕ ꯉꯝꯈꯤ ꯃꯦꯠꯁ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯟꯗꯜꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯌꯥꯝꯅ ꯊꯤꯅ ꯃꯥꯏꯊꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯇ꯭ꯔꯤꯟꯗꯜꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯦ ꯖꯨꯒꯣꯠ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯐꯦꯗꯔꯦꯁꯟꯗ ꯑꯩꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯑꯐꯕ ꯑꯃ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯑꯁꯤ ꯀꯥꯕ ꯉꯝꯒꯗꯕꯅꯤ ꯑꯃꯁꯨꯡ ꯀꯞ ꯑꯁꯤꯁꯨ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯠꯈꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯐꯤꯜꯗ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯐꯦꯗꯔꯦꯁꯟꯒꯤ ꯆꯤꯌꯔꯃꯦꯟ JK ꯁꯔꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯦꯖꯤꯒꯅꯦꯁꯟ ꯑꯗꯨ ꯄꯤ ꯃꯗꯨꯗ ꯃꯥꯏꯀꯦꯜꯗ JK ꯁꯔꯃꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯔꯦꯖꯤꯒꯅꯦꯁꯟ ꯄꯤꯔꯤꯕꯗꯤ ꯃꯦꯠꯁ ꯑꯃꯈꯛꯇꯪ ꯃꯥꯏꯊꯤꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯕ ꯀꯩꯒꯤꯅꯣ ꯐꯖꯅ ꯍꯣꯠꯅꯧ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯦ ꯃꯦꯠꯁ ꯑꯁꯤ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯅꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯨꯝ ꯀꯣꯆ ꯑꯣꯏꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯦꯠꯁ ꯑꯁꯤ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯃꯥꯏꯊꯤꯗꯨꯅ ꯂꯩꯗꯣꯔꯦ ꯑꯩꯁꯤ ꯃꯈꯣꯏꯒꯤ ꯀꯣꯆ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯦꯁ ꯕꯦꯡꯒꯣꯜꯗꯒꯤ ꯀꯣꯆ ꯑꯃ ꯂꯩ ꯃꯍꯥꯛ ꯑꯣꯏꯅ ꯀꯣꯆ ꯇꯧꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯠꯂꯒꯦ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯦꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯃꯃꯥꯡꯊꯛꯇ ꯕꯤꯒꯤꯜꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯇ ꯊꯥꯎꯇꯤ ꯇꯩꯕ ꯕꯣꯗꯤ ꯕꯤꯜꯗꯔ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅꯤ ꯕꯤꯒꯤꯜꯅꯗꯤ ꯁꯔꯃꯗ ꯃꯈꯣꯏꯁꯤꯡꯅ ꯄꯨꯁꯜꯂꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯅꯪꯅ ꯀꯩꯗꯧꯕꯩ ꯃꯉꯣꯟꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ JK ꯁꯔꯃꯁꯤꯅ ꯊꯥꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ JK ꯁꯔꯃꯁꯨ ꯕꯤꯒꯤꯜꯅ ꯄꯤꯔꯝꯕ ꯔꯦꯖꯤꯒꯅꯦꯁꯟ ꯑꯗꯨ ꯂꯪꯊꯣꯔꯛꯏ ꯕꯤꯒꯤꯜꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯕꯤꯒꯤꯜꯒꯤ ꯃꯄꯥ ꯑꯦꯟꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯤꯒꯤꯜꯕꯨ ꯒꯦꯝ ꯌꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯔꯃꯅ ꯑꯦꯟꯇꯣꯅꯤꯗ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯥ ꯌꯥꯎꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅꯤ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯈꯪꯉꯣꯏ ꯅꯦꯁꯅꯦꯜ ꯇꯤꯝꯗ ꯌꯥꯎꯍꯜꯂꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤ ꯄꯩꯁꯥ ꯄꯤꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯦꯠꯆ ꯑꯁꯤ ꯀꯥꯗ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯊꯕꯛ ꯐꯪꯗꯣꯔꯤꯕꯅꯤ ꯀꯥꯔꯒꯁꯨ ꯊꯕꯛ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗꯗꯤ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯩꯗ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜꯒꯤ ꯃꯆꯥ ꯀꯌꯥꯁꯤꯡ ꯑꯁꯨ ꯌꯥꯎꯍꯜꯂꯤꯕꯅꯤ ꯃꯈꯣꯏꯅꯗꯤ ꯐꯦꯝ ꯄꯥꯝꯕꯒꯤꯗꯃꯛꯇ ꯌꯥꯎꯕꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯌꯥꯎꯍꯟꯅꯤꯡ ꯇꯥꯔꯒꯗꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯅ ꯁꯤꯀꯤꯕ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯐꯨꯠꯕꯣꯜ ꯌꯥꯝꯅ ꯍꯩꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯤ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯇꯦꯂꯦꯟ ꯑꯁꯤ ꯂꯂꯣꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯏ ꯃꯗꯨꯒꯤꯗꯤ ꯅꯪꯅ ꯀꯩ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯗꯨꯅ JK ꯁꯔꯃꯅ ꯍꯥꯏꯔꯛꯏ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯃꯛ ꯅꯠꯇ ꯇꯥꯔꯒꯁꯨ ꯑꯩꯅ ꯀꯩ ꯇꯧꯔꯛꯄ ꯉꯝꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯛꯂꯛꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯅꯪ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯍꯟꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯐꯝ ꯑꯗꯨ ꯍꯣꯇꯦꯜꯁꯨ ꯑꯣꯏꯕꯅꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯉꯥ ꯄꯨꯔ ꯂꯥꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯥꯛꯅꯤꯡꯂꯤꯕꯁꯤ JK ꯁꯔꯃꯁꯤ ꯐꯥꯗꯨꯅ ꯄꯣꯔꯛꯏ ꯍꯥꯏꯕꯅꯤ JK ꯁꯔꯃꯕꯨ ꯃꯍꯥꯛꯅ ꯂꯦꯇꯤꯟ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯇꯨꯅ ꯇꯞ ꯇꯥꯅ ꯐꯨꯈꯤ ꯑꯦꯟꯇꯣꯅꯤꯅ JK ꯁꯔꯃꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯇꯣꯠꯄ ꯌꯥꯔꯕꯅꯤ ꯅꯪꯁꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯤꯅꯤꯅꯦ ꯅꯪꯅ ꯀꯦꯕꯤꯟ ꯑꯆꯧꯕ ꯑꯃ ꯐꯪꯂꯦ ꯈꯜꯂꯗꯨꯅ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯂꯩꯔꯦ ꯈꯜꯂꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯀꯗꯥꯏꯗ ꯂꯩꯔꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯌꯥꯝꯅ ꯁꯤꯡꯕꯅꯦꯅ ꯈꯜꯂꯨꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯟꯇꯣꯅꯤꯅ ꯃꯥꯒꯤ ꯃꯤꯗ ꯆꯦ ꯑꯃ ꯄꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯑꯗꯨ JK සරමꯗ ꯁꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯦ ꯑꯁꯤꯗ ꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯁꯤꯡ ꯈꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯆꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯃꯁꯤꯗ ꯁꯣꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ JK સරમꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯁꯣꯏ ꯇꯧꯔꯨ ꯇꯥꯔꯒꯗꯤ ꯑꯩ ꯄꯨꯡꯃꯥꯡ ꯃꯥꯡꯉꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯣꯏ ꯇꯧꯗ꯭ꯔꯒꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ
असुम तौदुना जेकेसु उपाय लेतना सोई तौब ताखी एंटोनी नहरे इना खुंब सिंगदी माई पाकपगी लंबी कयामरुम लई अदुबु लायब सिंगदी स्पोर्ट खतनी मसिदसु नखोइना यंगसिनबा यावरिबनिने हा एंटोनी नहरे आइगी चानपा खत नतना मतिक चाबा सानारोइसिंग अदु नेशनल टीम दलोइना याहोंगदबनी करिगुंबा याहोंद तारगदी मसी हयेंगी पुंग 10 गी पावद लोइना याहोलानी हाइदुन हरे हाबिदी महान पैसा साइ हाबिदु मीडिया ताहुकनी हाइदुन हरपनी करिगुंबा नंग मसी तौद तारगदी नंगिने नसानसु सिंगदुसु नंगी फिबम मसी उबा मतमदा मकोय अमुहना टीम सिलेक्टर ओइगे हाना खलोय हाइदुना एंटोनी शर्मा हरे चलो हाइदुना एंटोनी हरे माकी मी सिंगना जेके शर्मा की फिरोम पुदुन लाई माकी फीदुगी मथकता बेग अमा यावबनी बेग अदुगी पैसा लौथोक्तुना मीगी अवाबदगी पैसा तानबा मी सिदी कयदौनुंगदा नुंगाइरो हायमदुना माकी वालेट अदु लेटनिंग कोमुत थादखी अदुगु महाकु अंडरवेयर सेटुना चलन को हाइदुन हरे जेके शर्मा सु महाक अंडरवेयर सेटुना होटल अदुदगी थोलई महाकु मफम अदु लेरिबा मी सिंगना यामना ngangna yengnerami numidangi matamda sorokta su mahak अंडरवेयर सेटुना अदुम लाई महाक अंडरवेयर सेल अदुना माकी होटल अदु चापो मतमदा माकी मी सिंगना लमन खुंगनी हाइदुन हरे नुमित अदुदगी नंग अमसु नंगी नपादा लमन खुंगनी हाइदुना जेकेना लेपखिमने हाइदुना बिगिल हरे वहाय रु ताबदगी बिगिलना कोइ बाबा से नैद्रो नंगु लेतिनदा पुसलगा फोरिबिने नंगु मसिदी मदुदगी हेन थीना तौगदबनी अखोइ पाना नंगु नैरमबनी अदुबु हौजिति अइना मु नै तारे येंगना तारे दना हाइदुना हरे बिगिल महाकी रेजिग्नेशन लेटर अदु लौदुना सेगाखी अमसुंग मा मफम मसिदगी चलरोय हाइदुना हरे अइसु मफम मसिदे लेरगा नंगा लांथेंगना तारे दना हाइमदुना महाक मफम अदुदगी कांगना थोलई वहाय रु ताबा मतमना जेकेदी हुमांग छौदुना मफम अदुला लेहवी बिगिल थोलपा मतमदा थाउथि तैबा गुंडा सिंग अदु महाकी मी सिंग अदु हातोक्रो हाइदुना साइन तौदुना थोलई नोंगालपा मतमददी तमिलनाडुगी नुपी टीम सिंग अदु प्रैक्टिस तौरिबनी हाइदुना फील्ड लेरमी मफम अदुरा बिगिल लाई मखोई कोच अदु लापा मतमदा मखोइना यामना उसित थौइदना तौई मदुरा बिगिल हरे करिगुमा नखोइगा आइगा मैच सानबा मतमदा आइना थंगना गोल 3 चनगनी करिगुमा चनबा ngam तारगदी आइगी सकसी मफम असिदा अमुहना उलोय अदुगा करिगुमा आइना चनबा ngam तारगदी नखोइ सोर होनबा फावबा आइंगोदा हांगलगा होनगदबनी हाइदुना हरे सानदुरिबा मैच असि आइगा नोइ 13 गनी हाइदुना हरे नुपी सिंगदुना याम थौइ उसितना तौबा मतौदुरा बिगिलना नुपी सिंगदुना मै हापसनबदौना बिम्बो बुकोदुना कीरबरा हाइदुना हांगी नुपी सिंगदुसु मखोइ हैरबनी हाइदुना नापनगा लोइनना बिगिल सानबा हौरे मखोइना सुम सानरपा मतमदा बिगिलना नुपी सिंगदुबु लक्ना गोल सिंगदु यामना लाइना चनबा ngamki हाबदी गोल 3 अदु यामना लाइना चनखिबनी बिगिलना गोल सिंगदु यामना लाइना चनखरबनीना हाइना खिबै मतुंगिना नुपी सिंगदु बिगिलना हाइबा इनबताई नुमिद अदुगी ट्रेनिंग असि लोसेलसी अदुगा हायें पुंग 5 दा ngantana लाकदबनी हाइदुना बिगिलना ऑर्डर पिरमदुना मफम अदुगी चटकी नोंगालपा मतमदा मखोइना बिगिल गुड मॉर्निंग हाइबु तमना हाइबा मतमदा कन्ना हायु हाइदुना लोइना हाइहेली मणिपुर गा नखोइगे सानबा मतमदा नखोइगी स्कोर से क्यानो हाइदुना हंगी 4-0 नि हाइदुना हरे मसिना ताकपदी मणिपुर नखोइबु याम थिना नैखिबगी मोनी नि हाइदुना हरे करिगिनो हाइदुना हंगी अदुबु मखोइ मसेन अमना अमदा बदनाम पिनदुना माना पास तौक्तबैनी माना डिफेंड तौक्तबैनी माना काउक्तबैनी हाइदुना अमना अमदा थौजनदुना लेरमी मदुरा बिगिलना हरे मसिना ताकपदी नखोइ खुदिमा नसाना फजा सानै हाबसि ताई अदु ओइतारदि फरे मसिगी गोल असिदा लैरिबा अहोबा मरी असिदा नखोइ अमुमु काउदुना गोल चनगदबनी करिगुम्बा गोल चनबा ngamda taragadi नखोइ राउंड 10 चेंगदबनी हाइदुना हरे राउंड 10 सि नखोइना पुलप चेंगदबनी करिगुम्बा अमना माइथिबा थारगसु नखोइ पुना चेंगदबनी हाइदुना हरे वहायरु ताबा मतमदा नुपी सिंगदु अहामदरि यानिंगमदि अदुबु मखोइ याबा ताखि हौलो हाइदुना बेम्बुदा बोल अदु पिरदुना बेम्बुबु बोल दु काहली गोल अदु चनबा ngamkhide मतौ अदुदगिदि मखोइ राउंड 10 चेंबा ताखि मखोइ पुलप राउंड 10 चेलबा मतुंदा प्लेयर सिंग अदु मथंग काहली असुम काहली थिंडल सु काहली बेम्बु सु काहली पांडियामा सु काहली मखोइ गोल चनबा मतंग ngamkhide मखोइ हजन राउंड 10 चेंबा ताई असुम चेलपा मतमदा पांडियामादि वानथके तौई ममानबि सिंग अदुसु लोइना मखनाउ कंगी थिंडल काउगे तौ मिकुबदा बेम्बुना गोल अब चलो अखोइ वावना लोइरे हाइदुन हारे असुम तौदुना थिंडलना गोल अदु चनबा ngamखि मथंगदगिदि प्लेयर सिंग अदुसु मथंग लोइना चनबा ngамbai मसिदा बिगिलना मखोइ प्लेयर सिंग अदुबु कौसलादुना हाइबदि थिंडलबु कौसलादुना हारे ममा थतरि नंग गोल चनबसे ngамमदबनि अदुबु हौजिना नंना मथंग गोल पंक्चन चनबा ngамैसिना कमाय तौरिनो हाइदुना हंगमनि मदुरा प्लेयर सिंग असे यामना वारे मरम मदुना आइना चनदा तारगदि मखोइ राउंड 10 मुखसु चेनबा तारनि
ꯃꯈꯣꯏ ꯉꯝꯃꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯆꯟꯗꯕ ꯌꯥꯗꯕꯒꯤ ꯆꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯒꯤꯜꯅ ꯍꯥꯏꯔꯦ ꯅꯪꯅꯅꯦ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯁꯤ ꯅꯁꯥ ꯈꯛꯇꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯈꯣꯏ ꯇꯤꯝ ꯑꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯃꯁꯨꯡ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯨꯠꯕꯣꯜ ꯍꯥꯏꯕꯁꯤ ꯇꯤꯝ ꯋꯥꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯤꯝ ꯑꯣꯏꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯦꯠꯆ ꯑꯗꯨ ꯃꯥꯏꯊꯤꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯇꯤꯝꯒꯤ ꯃꯦꯅꯦꯖꯔ ꯅꯦꯁꯤꯕꯨ ꯀꯧꯔꯗꯨꯅ ꯄꯨꯡ 10ꯗ ꯃꯤꯇꯤꯡ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯂꯦꯌꯔ ꯑꯅꯤ ꯑꯃꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯂꯦꯌꯔꯅꯤ ꯏꯟꯗꯤꯌꯟ ꯀ꯭ꯔꯤꯀꯦꯠ ꯇꯤꯝꯒꯤ ꯕꯤꯔꯥꯠ ꯀꯣꯍꯂꯤ ꯑꯃꯁꯨꯡ ꯙꯣꯅꯤꯒꯨꯝꯕꯅꯤ ꯃꯈꯣꯏꯁꯤ ꯃꯦꯠꯆ ꯑꯁꯤꯗ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯧꯔꯨꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯖꯦꯜ ꯃꯧꯕꯥꯅꯤ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯕꯤꯒꯤꯜꯅ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯒꯦꯝ ꯑꯃꯨꯛ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯒꯥꯌꯇ꯭ꯔꯤꯒꯤ ꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯥꯟꯅꯕ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯒꯥꯌꯇ꯭ꯔꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯩꯒꯤ ꯃꯆꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯑꯉꯥꯡ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯀꯀꯥꯗ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯀꯧꯍꯜꯂꯤ ꯒꯥꯌꯇ꯭ꯔꯤꯒꯤ ꯅꯨꯄꯥꯗꯨ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯒꯤꯜꯗ ꯑꯩꯕꯨ ꯁꯛ ꯂꯥꯛꯁꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯒꯤꯜꯅ ꯑꯩ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯅꯠꯇꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯒꯥꯌꯇ꯭ꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯗꯒꯤ ꯂꯥꯛꯄꯅꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯩ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯒꯥꯌꯇ꯭ꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯃꯃꯥꯡꯊꯛꯇꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ ꯃꯍꯥꯛ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗꯔ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯔꯒꯨꯝꯕ ꯁꯥꯟꯅꯩꯌꯦꯅ ꯇꯥꯏ ꯃꯗꯨ ꯕꯤꯒꯤꯜꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯌꯥꯝꯅ ꯍꯩꯕ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯥꯟꯅꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯥꯌꯇ꯭ꯔꯤꯗꯤ ꯆꯥꯛꯈꯨꯝꯗ ꯃꯊꯟꯇ ꯃꯄꯤ ꯇꯥꯖꯗꯨꯅ ꯀꯞꯆꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯣ ꯂꯨꯍꯣꯡꯕꯗꯒꯤ ꯃꯪꯐꯥꯎꯅꯈꯤꯗ꯭ꯔꯕꯅꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅꯅꯦ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕꯅꯤ ꯏꯃꯨꯡꯒꯤ ꯃꯧꯅ ꯂꯝꯄꯥꯛꯇ ꯍꯥꯄꯦꯟ ꯃꯆꯥ ꯃꯆꯥ ꯁꯦꯠꯂꯗꯨꯅ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨꯕꯨ ꯀꯅꯥꯅꯕꯨ ꯇꯧꯍꯟꯅꯤꯡꯗꯨꯅꯣ ꯇꯟꯖꯥꯗꯨꯅ ꯒꯥꯌꯇ꯭ꯔꯤ ꯂꯥꯛꯏ ꯀꯣꯐꯤ ꯁꯦꯝꯃꯨꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯒꯥꯌꯇ꯭ꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯤꯅ ꯆꯪꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯒꯤꯜꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯟꯖꯦꯜꯅ ꯕꯤꯒꯤꯜꯕꯨ ꯈꯥꯝꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ TVS ꯀꯝꯄꯅꯤꯗ ꯑꯣꯇꯣꯃꯣꯕꯥꯏꯜ ꯏꯟꯖꯤꯅꯤꯌꯔꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯃꯁꯤ ꯑꯗꯣꯝꯒꯤ ꯃꯪꯂꯥꯟꯂ ꯍꯥꯏꯗꯨꯅ ꯑꯦꯟꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅꯤ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯈꯜꯅꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯁꯨ IAS ꯄꯥꯁ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯦꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏ ꯅꯄꯥꯅꯗꯤ ꯕꯤꯖꯤꯅꯦꯁ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯇꯧꯔꯝꯃꯤꯁꯤꯗꯤ ꯃꯈꯥ ꯇꯥꯅ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯑꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯦꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯎꯠꯄ ꯄꯥꯝꯃꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯨ ꯅꯄꯥꯒꯤ ꯃꯈꯥꯗ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯅꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯉꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯁꯥꯅ ꯔꯣꯝꯗꯣꯝ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯦꯝꯖꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯅꯕ ꯍꯣꯠꯅꯕ ꯌꯥꯕ꯭ꯔꯥ ꯅꯨꯄꯤꯒꯤꯗꯤ ꯀꯔꯤꯝꯇ ꯍꯛ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯁꯤ ꯃꯪꯂꯥꯟ ꯐꯥꯎꯕ ꯊꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯥꯌꯇ꯭ꯔꯤꯒꯤ ꯅꯨꯄꯥꯗꯨ ꯃꯨꯟꯅ ꯈꯟꯈꯤ ꯑꯦꯟꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯗꯤ ꯌꯥꯝꯅ ꯐꯥꯎꯕ ꯅꯨꯄꯥꯅꯤꯅꯦ IAS ꯄꯥꯁ ꯇꯧꯔꯕ ꯅꯨꯄꯤ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯊꯝꯃꯤꯕꯅꯤꯅꯦ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯐꯨꯠꯕꯣꯜ ꯄ꯭ꯂꯦꯌꯔ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯀꯣꯐꯤ ꯂꯣꯟꯅꯕ ꯊꯝꯃꯤꯕꯅꯤꯅꯦ ꯅꯨꯄꯤꯒꯤ ꯃꯪꯂꯥꯟ ꯍꯥꯏꯕꯁꯤꯕꯨ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯔꯤ ꯑꯃꯈꯛꯇꯪ ꯄꯤꯔꯒ ꯍꯔꯥꯎꯍꯟꯕꯗꯨꯔꯥ ꯃꯗꯨꯗ ꯑꯦꯟꯖꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯁꯤꯕꯨ ꯈꯪꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯍꯟꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯣꯏꯅ ꯇꯥꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯟꯖꯦꯜꯅ ꯒꯥꯌꯇ꯭ꯔꯤꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯃꯁꯤ ꯒꯥꯌꯇ꯭ꯔꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕు ꯃꯪꯐꯥꯎꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯀꯦꯠ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯆꯠꯈꯤ ꯃꯗꯨꯗ ꯕꯤꯒꯤꯜꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯦꯔꯣ ꯍꯥꯏꯕꯗꯣ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯕꯤꯒꯤꯜ ꯑꯃꯁꯨꯡ ꯑꯦꯟꯖꯦꯜ ꯑꯅꯤꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯅꯤꯇꯥ ꯑꯁꯤ ꯊꯥ 3 ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯤꯇꯥꯒꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯃ ꯃꯃꯥꯅ ꯂꯤꯔꯛꯏ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨ ꯐꯨꯠꯕꯣꯜ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯂꯥꯛꯏ ꯃꯇꯧ ꯑꯗꯨꯗ ꯕꯦꯝꯕꯨꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩ ꯅꯩꯔꯨꯆꯣꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯅꯤꯇꯥꯁꯨ ꯑꯩ ꯑꯗꯨꯝ ꯉꯥꯡꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯉꯛꯄ ꯃꯤꯀꯨꯞ ꯅꯨꯄꯥꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯏꯕꯁꯤ ꯀꯩꯅꯣ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯅꯤꯇꯥꯅ ꯑꯩꯗꯤ ꯑꯩꯒꯤ ꯐꯨꯠꯕꯣꯜ ꯑꯁꯤꯗ ꯉꯥꯎꯖꯕꯅꯤ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥꯗꯨꯅ ꯅꯪ ꯅꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯥꯄꯟ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯔꯨꯝ ꯑꯃꯗ ꯑꯦꯁꯤꯗ ꯍꯥꯞꯄꯗꯨꯅ
ꯑꯅꯤꯇꯥꯒꯤ ꯃꯃꯥꯏꯗ ꯊꯣꯝꯖꯤꯟꯗꯨꯅ ꯑꯅꯤꯇꯥꯒꯤ ꯃꯃꯥꯏꯗꯨ ꯄꯨꯡꯆꯝ ꯆꯝꯍꯟꯈꯤ ꯃꯐꯝ ꯑꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯊꯤꯜꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯅꯤꯇꯥ ꯑꯁꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯕꯗꯒꯤ ꯃꯍꯥꯛ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯍꯣꯕꯁꯤꯗ ꯃꯍꯥꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯄꯤꯕꯅꯤ ꯈꯕꯔ ꯄꯤꯁꯟꯕ ꯃꯇꯝꯗꯁꯨ ꯐꯨꯠꯕꯣꯜꯒꯤ ꯁꯦꯛꯁꯟ ꯑꯗꯣ ꯁꯦꯒꯥꯏꯔꯗꯨꯅ ꯂꯪꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥ ꯃꯊꯟꯇ ꯗꯟꯗꯤ ꯄꯤꯖꯔꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯍꯤꯡꯗꯤ ꯍꯤꯡꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯤ ꯄꯨꯡꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯁꯪꯁꯥꯔꯁꯤꯗ ꯎꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯤꯕꯨ ꯐꯥꯎꯔꯝꯗꯣꯔꯤꯅꯣ ꯍꯥꯏꯁꯤ ꯅꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯤꯒꯤꯜꯗ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯥ ꯐꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯄꯛꯏ ꯃꯗꯨꯗ ꯕꯤꯒꯤꯜꯁꯨ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ ꯑꯩ ꯑꯅꯤꯇꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯑꯅꯤꯇꯥꯒꯤ ꯀꯥ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯊꯣꯡꯖꯤꯟ ꯄꯥꯟ ꯑꯗꯨꯗ ꯕꯤꯒꯤꯜ ꯐꯝꯗꯨꯅ ꯑꯅꯤꯇꯥꯕꯨ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯇꯥꯃꯤꯜ ꯅꯥꯗꯨ ꯐꯨꯠꯕꯣꯜ ꯇꯤꯝꯒꯤ ꯀꯣꯆꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯏ ꯕꯤꯒꯤꯜꯅ ꯃꯊꯧꯅꯥ ꯐꯕ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯍꯟꯈꯤꯕꯅꯤ ꯃꯍꯥꯛꯁꯤ ꯃꯃꯥꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯆꯥꯎꯈꯠꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯍꯥꯏꯕꯅꯤ ꯃꯃꯥꯗꯨꯅ ꯌꯥꯈꯤꯗꯦ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯑꯗꯨ ꯊꯥ 4ꯒꯤ ꯃꯅꯨꯡꯗ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯆꯍꯤ 2 ꯐꯥꯎꯕ ꯃꯈꯣꯡ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯆꯍꯤ 5 ꯐꯥꯔꯛꯄ ꯃꯇꯝꯗ ꯈꯔꯗꯤ ꯆꯠꯄ ꯍꯧꯈꯤ ꯃꯤ ꯑꯇꯩꯅꯗꯤ ꯑꯉꯥꯡ ꯑꯁꯤ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯆꯍꯤ 9ꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯍꯧꯔꯦ ꯆꯍꯤ 35 ꯐꯥꯔꯛꯄ ꯃꯇꯝꯗ ꯖꯨꯅꯤꯌꯔ ꯂꯦꯚꯦꯜꯒꯤ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈ꯭ꯔꯦ ꯆꯍꯤ 16 ꯐꯥꯎꯕꯗꯤ ꯑꯟꯗꯔ 18ꯗ ꯁꯥꯟꯅꯔꯦ ꯆꯍꯤ 17 ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯆꯍꯤ ꯌꯥꯎꯗ꯭ꯔꯗꯤ ꯆꯠꯄ ꯉꯝꯃꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤ ꯃꯍꯥꯛ ꯃꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯇꯥꯈꯤꯗꯦ ꯑꯗꯨꯒ ꯊꯥ 6ꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯨꯠꯕꯣꯜ ꯐꯤꯜꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁ꯭ꯇꯦꯠ ꯇꯤꯝꯗ ꯁꯦꯂꯦꯛ ꯇꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯊꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯩꯔꯥꯛ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯃꯛ ꯀꯥꯈꯠꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯃꯥꯏ ꯍꯟꯗꯨꯅ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯆꯍꯤ 12 ꯁꯨꯔꯦ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯃꯨꯛ ꯅꯪꯗꯨꯅ ꯂꯩꯔꯦ ꯍꯟꯗꯛ ꯃꯍꯥꯛꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯗꯣꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯅꯤꯇꯥ ꯅꯪꯒꯤ ꯅꯃꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯅ ꯅꯪꯕꯨ ꯇꯥꯛꯂꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯐꯨꯠꯕꯣꯜ ꯑꯗꯨꯅ ꯅꯪꯕꯨ ꯇꯥꯛꯂꯤꯕꯅꯤ ꯅꯪꯅꯅꯦ ꯅꯪ ꯅꯁꯥꯒꯤ ꯈꯟꯗ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯈꯜꯂꯒꯗꯤ ꯑꯃꯨꯛꯇꯗꯤ ꯁꯥꯟꯅꯧ ꯃꯈꯣꯏ ꯑꯁꯤ ꯃꯔꯥꯏꯕꯛ ꯀꯌꯥꯝ ꯊꯤꯔꯛꯂꯕꯅꯣ ꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯅꯪꯒꯤ ꯇꯦꯂꯦꯟ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ ꯅꯪꯒꯤ ꯐꯨꯠꯕꯣꯜ ꯑꯁꯤꯗꯤꯅꯦ ꯅꯪꯅ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯁꯛ ꯑꯗꯨꯅ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯣꯝꯅꯥꯀꯟꯗꯗꯤ ꯑꯅꯤꯇꯥꯁꯨ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯗꯨꯗ ꯕꯤꯒꯤꯜꯅ ꯐ꯭ꯂꯥꯏꯠꯀꯤ ꯇꯤꯀꯦꯠ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯄꯨꯡ 5ꯗ ꯉꯁꯤꯒꯤ ꯐ꯭ꯂꯥꯏꯠ ꯂꯩ ꯑꯩꯈꯣꯏ ꯅꯪꯕꯨ ꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯕꯤꯒꯤꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯅꯤꯇꯥꯁꯨ ꯐꯨꯠꯕꯣꯜ ꯑꯗꯨ ꯁꯥꯟꯅꯕ ꯌꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯍꯥꯛ ꯇꯤꯀꯦꯠ ꯑꯗꯨ ꯂꯧꯁꯤꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛ ꯕꯤꯒꯤꯜ ꯑꯃꯁꯨꯡ ꯑꯦꯟꯖꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯨꯝ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯃꯗ ꯄꯨꯕ ꯃꯇꯝꯗ ꯁꯤꯗꯤ ꯏꯌꯥꯔꯄꯣꯔꯠꯀꯤ ꯂꯝꯕꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯅꯤꯇꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯅꯪꯁꯦ ꯄꯨꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯨꯠꯕꯣꯜ ꯐꯤꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯀꯌꯥ ꯍꯥꯏꯕꯗꯤ ꯕꯤꯒꯤꯜꯒꯤ ꯒꯦꯡ ꯈꯨꯄꯨꯗꯨꯅ ꯃꯃꯥꯡꯗ ꯑꯅꯤꯇꯥꯒꯤ ꯃꯃꯥꯏꯗ ꯑꯦꯁꯤꯠ ꯂꯪꯉꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯐꯨꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯄꯥ ꯑꯗꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯅꯤꯇꯥ ꯃꯃꯥꯏ ꯍꯟꯗꯨꯅ ꯍꯥꯏꯕꯗꯤ ꯀꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯇꯧꯕꯇꯕꯨ ꯕꯤꯒꯤꯜꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯑꯀꯤꯕꯁꯦ ꯐꯦꯁ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯅꯃꯥꯏ ꯈꯨꯝꯖꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯁꯤꯗꯤ ꯄꯥꯡꯗꯕꯒꯤ ꯊꯕꯛꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯀꯗꯕꯁꯦ ꯄ꯭ꯂꯦꯌꯔꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯅꯨꯄꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯃꯥꯌꯣꯛꯅꯗ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯣꯔꯤꯕꯁꯦ ꯑꯋꯥꯕ ꯇꯥꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯀꯣꯆꯅꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨ ꯌꯦꯡꯉꯨ ꯑꯅꯤꯇꯥ ꯅꯪꯒꯤ ꯅꯃꯥꯡꯗ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯝꯕ ꯃꯤꯁꯛ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯕꯅꯤ ꯃꯉꯣꯟꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯖꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯂꯦꯞꯄꯨ ꯃꯥꯏ ꯃꯃꯥꯏꯗ ꯑꯦꯁꯤꯠꯅ ꯊꯣꯝꯖꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯑꯅꯤꯇꯥꯅ ꯇꯥꯃꯣ ꯑꯩꯅꯅꯦ ꯉꯁꯤ ꯑꯩꯒꯤ ꯑꯋꯥꯕ ꯇꯥꯈꯤꯕ ꯅꯨꯄꯥꯁꯤꯒ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯊꯦꯡꯅꯖꯒꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯍꯥꯏꯗꯣꯛꯏ ꯅꯨꯄꯥ ꯑꯗꯨꯗꯤ ꯑꯅꯤꯇꯥꯒꯤ ꯃꯃꯥꯏꯗꯨ ꯎꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯗꯣꯅꯜꯅ ꯑꯦꯁꯤꯠ ꯌꯥꯎꯔꯕ ꯌꯦꯔꯨꯝ ꯑꯃ ꯑꯅꯤꯇꯥꯗ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯔꯨꯝ ꯑꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯏꯁꯥꯒꯤ ꯀꯟꯐꯤꯗꯦꯟꯁ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯦꯂꯦꯟ ꯑꯁꯤ ꯁꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯒꯤ ꯁꯛꯅ ꯑꯩꯒꯤ ꯐꯨꯠꯕꯣꯜ ꯑꯁꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯁꯥꯟꯅꯒꯗꯕꯅꯤ ꯑꯁꯨꯛ ꯇꯝꯊꯤꯕ ꯇꯨꯀꯨꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯒ ꯅꯪꯅ ꯐ꯭ꯔꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯥꯏ ꯀꯨꯞꯇꯨꯅ ꯂꯩꯗꯣꯔꯤꯕꯅꯣ ꯑꯩꯅ ꯐꯨꯠꯕꯣꯜ ꯑꯁꯤ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯐꯤꯜꯗ ꯌꯦꯡꯉꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯅ ꯐꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨ ꯂꯪꯁꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯅꯤꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯝꯃꯤ
असम तौदना अनिताबु फुटबॉल साननबगीदमक्ता महाना मफम अदुरगी पुदुना लाखी असम तौदना नुपी मचासिंग अदुगी ट्रेनिंग अदु बिगिलना यामना निथिजना पीबा हौरई नोमदि मखोइना गेम साननगे मिकुबदुदा गायत्रीगी नुपादु लाए गायत्रीगी नुपादु मनगन बेक पोदु लाकपनी गायत्रीगी नुपादुगी मरुमदगी गायत्री थोलै गायत्री थोलप मिकुबदुदा ममांग थक्ता महागासी लुहोंखिबदगी महाकी फुटबॉल गे मंगलान से कायखिबनी हाबिदुगी मतांग से अखोइना फ्लैशबैक ओइना उरई माना लाप मतमदसु मने पोंग महाकी दमक्ता फुटबॉल साननबगीदमक्ता खूब फाव पीबगी सिन से अखोइना उबा फंगी हाबिदि ममौ नुपीना चलिबा थबक अदु मखोइना पुंगनी थौगटपगी मतौ अदु उटपनी नुपा अदु मना अदुदा बिगिल चंगसलक्तुना वरी सनै मतौ अदुदा नुपा अदुना थगसरी सर हाइदुना बिगिल दारे मदुर बिगिलना थगलिबदि आइना निने सुदर्शन मयामदि माइ पापु नुपा अमगी मतुंगदा नुपी लै हाबिनी अदुबु नुपी माइ पापु अमगी मतुंगदा नुपा लै हाबिसिसु नंगना ताकले नंगु मंगाक्ता गाय तारगदि लेबासे क्याम फगनी हाइदुना बिगिलना नुपा अदुर हारे फुटबॉल मैच अदुगी नुमिद अदुदा बिगिलसु माकी मैनेजर अदुगु वाइ सानदुना थोलकपनी गेम प्लान गी मताना वाइ सानदुना लेबनी खुदग अदुदा पुलिस क्या लाक्तुना बिगिलबु पुलिसिंगने इंक्वायरी गिदमक्ता पुलिस स्टेशन ताना लाक्तबा यारो हाइदुना बिगिलबु पुना बहोनै मदुर बिगिलना मैच लै कोना लाके हाबनी अदुबु पुलिसिंग अदुना याबा कौबु लैखिते बिगिलबु मफम अदुगी पुना सनबैदमक्ता तौई मदुर बिगिलना गेम गी प्लान खुदिमा अदु फाइल अमदा इरदुना माना एंजलदा लोइना सिनरमी बिगिलसु पुलिस स्टेशन दु पुरागा अदुमक थमी बिगिलना करिगिदमक्ता फारिबुना हाइबा मतमदा कमिश्नर अदुना याम उसितना नंगसी चीफ मिनिस्टर की गाड़ीदा अटैक तौबगिनेना फारिबनी नत्रगना पुलिस स्टेशन ममांगदा लेरिबा जीप असिदा बॉम्ब लंजनबगिनी हाइदुरिबनी नत्रगना आइगी नोंमै सिसलगा कांस्टेबल असि काबनबा तौबगिदमक्ता नंबु फारिबनी हाइदुना हरि मतौ अदुदगिदि पुलिस ऑफिसर दुदा जेकेना फोन तौरे अदुगा नंग असि आइना मफम अदुरा फादुना थमनबनी नंगी आगांसिंग अदुदि ngasi नंग याउद्रबनिना फजना नैबिख्रनि हाइदुना हरि पुलिस थारैबसि जेकेना थारकपनि हाबसि बिगिलसु खंगफंगमखि मरम अदुना महाक तुमिनि लैखि पुलिस ऑफिसर अदुना मफम अदुरा स्टॉप वॉच अमा सेट तौर थंबनी मिनिट 90 की स्टॉप वॉच नि मिनिट 90 सुलुरगना चखिबा यागनि हाइदुना हरि राजादुरे खंगखंगौदना चीफ मिनिस्टर की गाड़ी अदुदा गाड़ी अमन थोमजली मदुगी गाड़ी थोमजलिबा मी दुसु बिगिल की मीनी पुलिस स्टेशन अदुगी ममांग रेब जीप अदुसु बॉम्ब पोखारे मदुसु बिगिल की मीना तोहनबनी कमिश्नर की नोंगै दु सलदुना कांस्टेबल अदुरा कापके तबु मिको बदुदा अखोय लांजरे नंग चपिख्रो यारे हादुना पुलिस सिंग अदुना कीरदुना बिगिल हारे पाव कमायना फाउनरिनो हादुना हंगबा मतमदा माकी एप्पल वॉच अदुदा माकी मी सिंग अदुरा बिगिलना पाव लोइना पिखिबो ओरमी बिगिलसु बाइक थोदुना स्टेडियम तमना लाई स्टेडियम तमना योक्सलप मिको बदुदा मफम अदुदा मैच सानरिनिना तौरिबा सिंग अदुदी अखोय हाबि तमिलनाडु तिंगी मी सिंग अदुबु हरियाणा की मी सिंगना गेम सानबदे हेंतरोक्तना फुबम सुयावरे मफम अदुरा लेरिबा रेफरी दसु हरियाणा टीम की मिचंगदा लेबनी फाउल दाबा मतमदसु ट्रेंडलबु येलो कार्ड पीबनी सेना हाबा मतमदा लीला असि जेकेना सानबनी तमिलनाडु टीम की प्लेयर सिंग असि याम तमथिना सोखी मफम अदुदा बिगिलसु योक्सलै बिगिलना पांड्या माबु महाना रेफरी दु थौजली अदुगा थोमतलहली रेफरी दुसु उंगगा ताखी महासु खकपसिंग अदुना मफम अदुदगी पुथोखी असुम तौदना बिगिलना गेम प्लान असि अनौबा चेंज तौतना महाना मी क्यासिंग असि चेंज तौदुना सब्स्टिट्यूट तौदुना अनिता अमसुंग गायत्रीसु थाजलै असुम तौदना मैच असि तमिलनाडुना ngमखी मैच अदु माइ पापगा लोइनना नुमिदांगी मतमदा एंजल अमसुंग बिगिल एंगेजमेंट तौखी नुमिदांगी मतमदा गायत्री लाक्तुना एंजलदा महाक प्रेग्नेंट ओइरे मसी हाइदुना महाक कपसदुना लेरमी करिगिनो मसिदि यामना नुंगाइबा पाउनि हाइदुना एंजल हरे करिगुम्बा कोसना खंगि तारदि आई गेम असि सानहलरोय हाइदुना हरे मसी वासी बिगिल हाइदु पिगनो हाइदुना गायत्रीना हरे एंजलसु होय हाइदोलो हामदुना महाक मफम अदुरगी थोलै नुमिदांगी मतमदा थेंद्रल अमसुंग बेंबू मांगख्रे हाइदुना मखोय मथा सानदुना लेरमी बिगिलसु महाकी मिसिंग अदुबु बेंबू अमसुंग थेंद्रल अदु पुंगाय अमगी मनु थिरो हाइदुना हरे महाकी मिसिंग अदुजु मफम अदुरी सखी गाड़ी अमा लाक्तुना बोरा अमा थादरै बोरा अदुगी मनुंगदा बेंबू याउदुना लेरमी बेंबू अदु एम्बुलेंस कौदुना एम्बुलेंस ता हापचुलदुना हॉस्पिटल तमना पोरे हॉस्पिटल लापम मिको बदुदा बेंबू अदुदी कोकेन ओवरडोज ता हांदुना थममबनी मरमदी करिगुम्बा डोप टेस्ट तौरप मतमदा गेम सानबा यादना बैदमक्ता जेके शर्मा सिनखिबनी हॉस्पिटल दुगी लंबीदा बेंबू बु ममित पांथो हंदुना हॉस्पिटल तमना पोरखी अमसुंग हॉस्पिटल दुला लाकनखी बिगिल डेनियल ने फोन तौरे अदुगा थेंद्रल अदु महाकी मखुत्ता लेरे हाइदुना महाक फोन तौरखिबनी डेनियल ना बिगिल बु महाकी मफम अदुरा कौरखी एंजल बु महाना महाकी टीम सिंग अदुगी मनाथ चनबुगी दमक्ता हाइरे अमसुंग
बिगिलसु डेनियल की मनाक्ता लाई डेनियल से जेल लेखिबनी अदुबु जेके सरमन महापु मफम मदुदगी बेल लौथोखिबनी मरम अदुना डेनियल सु जेके की तमुते थपक तो हाइबा याखिबनी जेके न डेनियल दा कोकेन पीरदुना हाइब्रि ड्रग पीरदुना बेम्बुबु ड्रग कापखिबनी अमसुंग बिगिलसु ड्रग कापसनदुना थमखिबनी ट्रिंडल ड्रग कापके तौब मिकुबदुदा बिगिल ज्ञान तारक्तुना मफम मदुदा हौगलक्तुना मफम मदुदा लेरिबा मीसिंग अदुबु महान लोय फुरे मा ज्ञान मांगना मीसिंग अदुबु पुदब यादे ट्रिंडल कंदब यादे हैदुना महान मीसिंग अदु फुरकपनी ट्रिंडल बु महान मफम अदुदगी चेनखिना बाहरी ट्रिंडल सु मफम अदुदगी चेनखी मतौ असुमना डेनियल बु बिगिल न थांग पाइदुना तांदरे बिगिल सु महाकी मेम चेंशन बनी महाकी मेम चेंशन बु मतमदा मचान पादु लारिक पादुना लेरमनी बिगिल उबु मतमदा मचान पागी लारिक अदु लेबा मखारा ताखी मचान पा उबु मिकु बदुरा अखोयनीसी असुमायना सुम क्याम कोइना खनादुना लेखि सारिबनो क्याम कोइना लमन सुम खुमनादुना लेखि सारिबनो अꯩꯅ ꯅꯪ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯂꯃꯟ ꯑꯃꯨꯛ ꯈꯨꯝꯂꯅꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯅ ꯂꯩꯔꯒꯗꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯂꯦꯞꯂꯁꯤ ꯍꯥꯏꯗꯨꯅ ꯕꯤꯒꯤꯜ ꯑꯗꯨꯁꯨ ꯗꯦꯅꯤꯌꯦꯜꯕꯨ ꯍꯥꯠꯂꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯑꯩꯁꯨ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯀꯜꯂꯕꯅꯤ ꯅꯪꯁꯨ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯊꯕꯛꯁꯨ ꯇꯣꯛꯂꯣ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯅꯤ मैच अदु फाइनल मैचनी फाइनल मैच की नुमित अदुदा तमिलनाडु अमसुंग मणिपुर सानबनी तमिलनाडु की प्लेयर सिंग अदुगी मनगंदा बिगिल हाइदुना लोइन इदुना थोलाई मफम अदुदा मखोगी कथेर सारसु लाई हाबेदी कोच अदु व्हीलचेयर तोंगदुना लाखिबनी बिगिल तरामथु पुन सानबसी येंगनिबैदमक्ता लाखिबनी हाइदुना हैरी गायत्रीबु बिगिलना सानबा याहोंकिते मरमदि महा प्रेग्नेंट ओरि हाबेसी एंजेल हारकपदगी खंखिबना महा सानबा याहोंदबनी एंजेल येंगदुना एंजेलनसु मंगोंदा गापिनबैदमक्ता हैरी हाबेदी गायत्रीदा गापिनबैदमक्ता हारखिबनी बिगिलना हैरे आइना मसी तौरिबसी नंगी नबुंग अमा ओइबगिदमक्ता तौखिबनी नंग मेच असि यावगनु हाइदुना महाना गायत्रीदा हैरी फिल्म मसिना नंग सानलातारगदी याम सोकनी हाइदुना महाकु याहोंखिदबनी मेच अदु सानबा मतमदा अहमददी मणिपुरना गोल अमा चनखी तमिलनाडु कांगुसु एटेक तौबनी अदुबु मखोय गोल चनबा मतमदा मिस तौखी गोल असे असुम असुम चलकपदगिदी मणिपुरना गोल अनि चनचंखी ब्रेक की मतमदा बिगिलसु मखोयगी ड्रेसिंग रूम अदुदा लाई मफम अदु लेबा प्लेयर सिंग अदु बिगिलना तमथि तमथिना ngangi ताथि ताथिन हरे खरा मदि अफंग थबक सुरुरो पीटी ओजा ओइरुरो खरा मन नयुम पाथोखरो हाइदुना थि थिना चै पांडिया मासु चादुना लेबि मौंग अदुरा नंगदि इरोगे सब माने पंचाला चादुना लेबा अनोइबु नुपीनी हाइदुना चैरपनी पांडिया मानसु अदुमाना अनोइबु नुपीनी हाइदुना दिचरकनु हाइदुना हरे नंगदि अनोइबु नुपीनी हाइदुना बिगिलसु मफम अदुदगी थोलै भाल थोलपम मतमदा एंजेलना नंगना आंगांग सिंग असिदा स्वाम थि थिना ngambisu कइगिनो हाइदुना हरे होरेन हाफ मतुंगी मैचता आइंगोला साउनिंग मयाम सिंग अदो मणिपुरगी प्लेयर सिंग दा लोइन ताइननबनि हाइदुना हरे असुम तौदना पांडिया मासु अमुकी बॉल कुकाउदा गोल अमा चनखी अदुगा मणिपुरगी प्लेयर सिंगसु महाकु फाना पुनबा ngamखिदे असुम तौदना इरोइरोइबदा ट्रिंडेलना बॉल अदु चनखी असुम तौदना मखोय अहुम अहुम चनखी एक्स्ट्रा टाइम पिरा फाउदा मखोय गोल चनबा ngamdabadegi पेनाल्टी काउनरे पेनाल्टी असुम असुम काउनरपा मतमदा इरोइलोइबा पेनाल्टी अदु गायत्रीना काउखी अमसुंग गोल अदु चनखिदुना तमिलनाडुना फुटबॉल असि माइ पाकपा हाइबदु कौखी मखोयना कप फंखी असेंबै सानबोय तादि मणिपुर ती नैनी फिल्म ओरबनिना मोयना काजा खिजनु तारेनी असुम तौदना बिगिलसु मपाना कप पुरो हाइबदु निसिंगखी ममितगी मपि तारखी माकी कथिर सर अदुदा कप अदु सिनरदुना मखोयगी टीम अदुसु कथिर सरगा उनखी बॉल अदु ngamlaba matungda बिगिल के जगह वही सानरे माइथी बैसक्तम अदो येंबा फंगदना नंदि चलब्रा हाइदुना बिगिल हाइरे आइगी बिजनेस सिरी यामी बॉल खक्ता नते मखल मखा क्यानी हाइदुना हाइरे थोक थाक तौरगा इंडिया दे सेंख्रगा लोबरे हाइदुना हाइरे माना लेरिबा सि मलेशिया की एयरपोर्ट ने मलेशिया की एयरपोर्ट माना चेकिंग तौबु मतमदा माकी बेगता ड्रग क्या यावदुना लेरमनी ड्रग अदु बिगिलना माकी बेगता हपचनबनी ड्रग अदु माकी फीमेल प्लेयर सिंग अदुरा कापखिबा हाइबदी बिंबुदा कापखिबा ड्रग अदुनी मरम अदुना मान लेरिबा लम अदुदा करिगुम्बा ड्रग फा तारगदी सोरोक मयादा पुथोक्तुना चकु चौवाना येबनी अदुगा फा तरुकि मतुंगदा हातोकनी हाइदुना हाइरे फोन तौरक्लेबा सि नंगी अरोइबा फोनी अदुगा ngasiदगिदी वाइ सानबजु फंगरोय हौजि फावबा नंग वाइ सानैसे कमाय तोइनो हाइदुना बिगिल हंगै असुम तौदुना जेकेबु पुलिसना फाकी सोमना कंदना डेनियल की मचाना पादु पोलक्तुना बिगिलदा फुटबॉल तंबिनबगिदमक्ता हाइरे असुम तौदुना डेनियलगा बिगिलगसु यानखी मचाना पादुसु हयेंग चावरगा बिगिल ओइनी हाइरदुना मूवी असु लोइसंखी मयामना चैनल असिदा यावरिबा ममांग तक्ता एक्सप्लेन तौखिबा मूवी सिंग असिचु यंगबियु मूवी असि थुना थुना थागतपा कौबनिना व्यू से यामद्रे अदुना खितंग यंगबिबा फै अमसुंग चैनल असिबु सपोर्ट तौबियु सब्सक्राइब तौबियु लाइक शेयर कमेंट तौबियु थागचरी।